ꯍꯥꯏ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯃꯃꯨꯛ ꯄꯣꯔꯛꯑꯦ ꯑꯩꯉꯣꯟꯗ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯎꯇꯤ ꯑꯁꯪꯕꯒ ꯂꯩꯋꯥ ꯁꯤꯡꯖꯨꯒ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯩ ꯆꯥꯖꯔꯛꯑꯒꯦ ꯀꯥꯡꯍꯧ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯆꯤꯀꯟ ꯈꯔ ꯉꯧꯕ ꯑꯗꯣ ꯑꯩꯅ ꯆꯥꯒꯦꯅ ꯈꯔ ꯄꯨꯊꯣꯔꯛꯄꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖꯀ ꯊꯥꯕꯤꯔꯛꯇꯅ ꯑꯗꯨ ꯆꯥꯕꯤꯔꯛꯑꯣ ꯑꯗꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯆꯥꯕ ꯉꯝꯕ ꯄꯣꯠ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯆꯥꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯗꯕ ꯄꯣꯠ ꯑꯣꯏꯔꯗꯤ ꯑꯗꯨꯗꯤ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯗꯣ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦ ꯎꯇꯤꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯍꯟꯕꯗꯣ ꯄꯥꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯤꯅ ꯀꯥꯝꯕ ꯀꯥꯟꯗ ꯀꯩꯅꯣ ꯍꯥꯞꯍꯧꯗ꯭ꯔꯦꯕ ꯁꯣꯗꯥ ꯕꯥꯏꯒꯞ ꯍꯥꯞꯍꯧꯗ꯭ꯔꯦꯕ ꯀꯥꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯞꯄꯒ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯍꯜꯂꯕ ꯑꯩꯁꯦ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝ ꯍꯥꯎꯋꯤꯅꯦ ꯑꯣꯏꯅꯝꯃꯒ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗꯥꯏ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯁꯥꯏꯗꯇ ꯂꯦꯝ ꯑꯅꯤ ꯊꯥꯔꯒ ꯆꯥꯏꯅꯤ ꯊꯣꯡꯅꯥꯎꯗꯨ ꯁꯕꯥꯛ ꯐꯛꯄꯦ ꯄꯣꯛꯑꯦ ꯁꯤꯠꯆꯠꯂꯦ Makan kalau dah ngobrol nanti kan kok nggak banana masih nyala di tahu katanya masih dia ꯃꯁꯛꯇꯤ ꯈꯔ ꯁꯪꯕ ꯋꯥꯠꯂꯁꯨ ꯃꯍꯥꯎꯗꯤ ꯂꯩ ꯑꯣꯏꯅꯝꯃꯒ ꯍꯥꯎꯕꯗꯣ ꯑꯣꯏꯌꯦꯕ
이신기 고온 이신 좀 달아보니? 그러니까 이신 좀 달아보니 근데 짝 안 태렸대 이거 저기 우디는 폭탄 거리나 이걸 작은 quẹ mà thực tế thằng cái thứ hai là của này non để mình sẽ làm rồi không thì mình sẽ ăn con tôi sẽ làm
ꯀꯥꯡꯍꯧ ꯈꯔ ꯂꯩꯔꯝꯃꯦ ꯀꯥꯡꯍꯧꯗꯤ ꯉꯝꯗ꯭ꯔꯦ ꯆꯥꯕ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ